अहानबदा मरुइबा पाउ मालेमगी मफम कयादा पांगथोकनबगुम स्टेट असिगे तोंगान तोंगानबा मफमदसु वर्ल्ड आर्ट डे की थौरम पांगथोकनख्रे उचारा कया थाख्रे ngahaki khudongchaba kharagidamak aikhoigi amatta ngairaba yum oina leinariba malem ase mangnaba tawgumsi haina Directorate of Environment and Climate Change ki Principal Secretary Arun Kumar Sinhana phongdorakli Khongjom dena lakpada aikhoigi athoba ipaipu singna maraiba kidamak thauna leina kathokhiba du ningsingduna iramdamasi manglomda changsinaba hotnasi haina Speaker Thokjom Satyavrata miyamda paujil pirakli amade security force na Imphal East amasung Technopole district ki khutsu khutlai kya marum phagatpa ngamkhre